Manipur Lewas Humdraga Mapan Super Independence Day Thoram Pangtokre. India Ning the Miho Kongsat Manipur Sakoksaning over Taudang Loki Governor Azik Kumar Bala. Lewas Gimapampuna Makta, Pangtok Nabu Manipur Sungarang Lewas Humdraga Mapan Super Independence Day Thoram Pangtoki Bagalona. India Ning Tambi Iho Kongsat to the Manipur Sakoksaning over Taudang Loki Haina, Manipur Governor Azik Kumar Bala and Pangtokre. Ahanba Manipur Rifles ki parade ground pangthokiba thauramadu Governor Azik Kumar Bala na lebasigi masu uhungi phiral singkhatuna hautoki masigi matung Governor na guard honor yengsaliba matung contingents kunthra gom deni saru yaduna pangthokpa Mars Pars ki salute Governor okay Mars Pars adu ki parade commander Marisuba Indian Reserve Battalions IRB ki commandant Pramesh Aramba moiki Governor Namaki Warol Miam the Tamnaduna Mountain High. Nasi Pangtok Liba Tauramas Labas, the British Kimukuti Ninkatam Kibaduk Ningsing Manati, Tauramasin and Ninkatam Bakanagi Suk Mikap on the Bamadi, Miam Gilangak Labor, Nationam Henba the Mipum Kudimaki like the Leheba, Nishing Halibani. British Kimokta, Haukibi India Ning Tambi Ihogi Kongsata Equina, Manipur Kaufokiare, Lambda Machine and Saktoxing over Taudang Sing Tanka Kia the Loki, Anglo Manipur War. 1891 amadi kumza English nga magsamapan ga mari amasum English nga magsamapan ga kuntra ga mapanda thokiba ahanba masum anisuba nupilal puwarida mek sing na laidibani nupilan gi thawgok sing asina lamdam masigi nupi singi mathona maring jeladu malem gi lebak sing utkibani makhoi gi mathona maring jeladu nga sigi mirolasu pungning thawgatli haba wapum thamki leiba asina ningkha tamlaba matung partition amasum lairabagi asoba ama singna ba horakpa matamna mayok na khedubunga city malem na khwai digi sawba democracy sat paleba ama oiduna sakhotlam jel zu khumang slaki Manipur zo hoki ba sei khara tamna social welfare infrastructure economic empowerment gi lamda khumang yangsin ba lamda mama oiraki internally displaced persons sing akhanaba hunar se rozgar scheme gi makhada makhoi da makal makhar gi skill development gi training pi bagolona ngamkai sambal kha bi thabak sing yauna law and order gi phibam phagana ba thorang kya lokal hene su Governor Azik Kumar Balana toki Governor na makha taradun IDP sing masama sa gi mayumda tangkak naina hanjil hanana ba sapsab matam leple Nasa mukta barat abhiyan gi makhada workplace ta harassment pi ba thingna ba thabak sing khole self-help groups in Gidama back to school Toronto Kali, Manipur Irang Sin Soklaba Mapam Singda, IT Center Taragamatu Hangdoktor Tamle. Naga Independence Day Toronto Kuki in Pina could things lucky was Naga Singi political right to sing of it. How keep August Taragamarida, Rashuan, Kai Phongna Zaling, the Naga Independence Day Thorompang Toki Vaduda, Kuki tribes sing Apex Budi am Oriba, Kuki and P Manipur, Thoramadugi Mayok Manipurgi Governor da formal application summit Toronki Vadu. Reason as the lady Naga Miam no Kanava Hobanemasum, Naga Singi safety amasum security the phone threat of Nehena, Romway Naga Council Manipur Tadoropa Sirolman Heidi. Solas na makatan hairibana narang tang taraga marigi numidang pung tara makhairum taba matamda kaidondoi ezang belis ta Kuki kulai pai bakang busingna khuladu la lairibana ga sing nomai kapsinduna hingsa go pathong kasataki thawong asi civilians singi punsi de hena kudong thireng oi pathong am oibigi mathakta community asida hakthing na attack topani hairiba thawong sing asinaga sing de hen asawa pona na bhona ba thawong singi Kuki militants in Naga Miam gi safety the Yam Satibo Mon Kian Kangan be Tong Satrivas to Mina Kaidon Sulator. Ashigum Hingsai go Naga Miam da Kanaba Hobi Tong Sing Shimakata and Satadanava Kangalpi, Karigumba Satavatarabdi, Naga Miam gi survival amasum security gidamakta, Matauta protective measures in Lokani, Tawongas Yam Satiba Tawamani Haina Loganeki, Amarumda. Ngarang ayupung mapan ga makhairum tabar Senapati district ki Kangpopi subdivision ki manung sanba sawangki ningda Kuki militan amasung Kuki volunteer ni haijaba mioi mari lalaga khuladu leiba pi mingdang koba khunja ama gun point pharaga makoi gari do pudun sakraba matung khuladu gi makhada leiba Nepal gi yum amada pusilakian khangan bi thong ka satharam le haina Sawangki ning village authority na thadoraka sirolamana haidi sirolasina makhata na haidibana Kuki militan amasum volunteer ni haijaba singa duna Nepali yumbu dubu dap tawraga makoi ani makhata na pharaga puki thawong si Kuki kangbu singa duna makoi bu hana bu hona bani thawdo dugi pau phangbu khuladugi youth club ki kangbu singa makoi ani bu thi satpada Kuki gi mioi mari dugi manung ohum phaki duga mioi
amana youth club ki khangbu duna nongmai utuna ki halamlaga dan tholaga sin ki bedagi miyam jangduna makpu su tanaraga phakhi thaudo duga mari lendana liang mai village customary rogi matu ina scenery bising okji chama fine oina lupa lakh manga amasum lupa lising taraga manga piba mobile ama thasigi kundu nipan phawbada piba haina yanakhre haiti Manipur santi amasum community understanding ama purakpada thadau inpi Mizoramna support tawi Manipur santi amasum community understanding ama purakna bohona bada thadau inpi Mizoramna support tawi haina lop asina thadurakpa siroraman haidi Sirol asina makhatana hairibana Manipur thadau amasum mitai community ani ki marakta understanding ama thamba yauna santi amasum tangdulai taba phibam ama hanjilangna bohona riba santi ki kungthang kudimakta support tawi Loinana, Tha Sigi Taruk Impal Thado Amasu Manipur civil society organization single Satakiva, Santigi Wari du Bustaran Oe, Manipur House Tuli Bukang Irangasi, Levok Hibani Haiduna, Thado Amasum Zauped, Zona Thala, Tribe Singbu, Vita Emasum Atopasing Kuki, when a land Logan say and Bukung Trio, Pivam Mepnari. Zau United Sea in the Singa Kungo Humdogi September Tarukta, Mizoram NGO Coordinating Committee Makara Sim Kibane. Impalda Thadau amasum maitai CSO singi mark sataki santi gi wari etu dasu Thadau inpi Mizoram gi president busu saruk yana bi invite taroke Thadau singa si tongan group amani Kuki sunati hairuduna Mizoram government gi maikai degi su Thadau maitai amadi zona thala tribe singi marak Manipur santi hanjana bo hotna riba sida support tawna ba appeal tawri hena paus ta makhatana phongdorakli North Korea ngam khaide khiliba propaganda loudspeaker sing lauthok loi haikre North Korea amasum South Korea gi ngam khaiga tainaba mafamda khiliba propaganda loudspeaker sing suno loktholu hena Pyongyang gi meketi gi phongdorakre North Korea gi leader Kim Jong Un gi masanupi Kim Yo Jong na Pyongyang da lewa du ngam khaide khin propaganda loudspeaker sing khara lokthok pa hokre haina South Korea na phongdokliba du aranba masum yumpham yaudabani haina singdo warol thamnakre North Korea na propaganda loudspeaker sing lauthokiba leiti amasum lauthokna bigi warep na khibusu leiti haina state media ACNA na phongdokre Kim Yo Jong na leba dugi constitution leba dugi tungi phire lepsagani haina section warol thamaga loinana South Korea ga aphaba mari thamna ba khak hotna roi haina sutangka character singdokhiba leikrai ki South Korea gi military na sayola sigi ahu sarukta ngamkhaida khinba North Korea gi propaganda loudspeaker singadu South Korea na makhogi speaker sing lauthokpa hokibadegi North Korea na lauthokpa hokibani haina phongdorakibu wafam singadu Pyongyang gi mekedi gi tokshinnaba oidaba wahi singni haina phongdorakli haukiba matam kya gi mamangdigi leiba ani gi marakta loudspeaker sing sijanaduna amana amagi mathakta ayat apan piduna laknakhibani North Korea na makhogi loudspeaker singda K-pop isai sing thaduna North Korea da akai papiri aduga North Korea na sanga na khongbigi makhol sing South Korea romda khongjili yari